पाउसे जुम्फम मरुब पाउ खराब दे तौजरी लुखोजई चौ थादोखिबा मियामना चिंगनदबा ngamde Autonomous District Council Chandel gi hanagi chairman lukosai jawbo Special Court NDNPS na ngasi mara leitre haina thadokiba adu leibak asigi miyamna singnadaba ngamde amadi mahaki case adu makada na thijinhana bakidamak mathak thongba court amada amuk appeal angadabani haina kadagi secretary information and publicity KS ananna phongdurakiba loinana miyamgi singnaba asi mari leinaba singna athuba matamda kokhanaba onagadabani aiba wafamju thamlagle Hiram masih kembali lainana ananda kodiak piduna thadurak paserol amana hai hauki basahi lising ani taraga ni pani jun taraga mapanda lukhosai jau lupa crore kuntaret ihan bagi drug case ka mari lainana phaki bane yam laba drug case ka mari lainana phaki ba mioi amabo sahi kharagi matungda mara leidre haina thadurak liba asi leiba ka sigi miyamna taraina lokpam thokte amaromda yamna chingnaningai oiribadi case asig investigating officer yamna tuina Sindokpa amadi jamdaba drugsing athoba phabada asoba thawthang lawkhibi Narcotic Affairs and Border ki ASP bu maram chadana transfer tawkiba amadi NDNPS ki judge masagi tam loitingada sindokhiba asine Serol asina makhata na phongdorakhibada government na war on drugs lauthoktuna mayai ka bachinja kya phagatpa amadi sungpham kaya thuai khiba adubodi thagatle adumoinamak drug ka konana phagalaba mioi amabu mara leitre haina thadokhiba asidi ngaktaba ngamde Atop pau amadana Republic Day da Ayodhya ki Masjid sanaba Urep-uyung tamgadouri Laibak asina mapung phaba Republic am oikibagi umraga mathoi suba kumon thorom lakliba kumja lising ani kunmathoi ki January 16 ta pangthokadauri Numit asimakta da Ayodhya Masjid pusanana Urep-uyung tamlagani haire Masjid asi ana Babri Masjid leramba mafam thugairaga Ram Janabhumi ki mandir sariba mafam adudagi Kilometre kun Lapna Leiribane Ayodhya Masjid asi Supreme Court na Ram Janabhumi Babri Masjid ki madangda Aroiba judgment piduna Masjid sanaba mafam asi lam ekar manga pak chauba Ayodhya gi area amada ohengadabani haina khangalakibagi matung ina sagadauri bane Masjid adugi blueprint amalakliba thangtuna mita maikum angdok lagani haire Masjid asi koirap koiba mongda sem sagane su haire Masjid asi sanabagi damakta trust ama soni wakfa bodna tha taruki mamangda semtuna Dhanipur village da sananaba Thourang Toukhre Trust adugi maming Indo Islamic Culture and Foundation aina su thonkhibane Trust asida lakathurba kumja lising ani kunmathoi ki January 16 ta Masjid asi sananaba Urep-uyung tambagi matam lebriba asi ngasi dagi sahi humragi mamangda laibak asi ke constitution chanaba haukiba aduba ikai khumnaba utpani aire aikhoi ki constitution asi pluralism da jumpham oi Masjid sagedori bagi project amadi motive asi chu pluralism da jumpham oi bani aina trust asi ki secretary Arthur Osena phangdokhe Masjid asige blueprint hangdokadoriba asida multi speciality hospital community kitchen amasuk library na singba trust asina maikum angdokani blueprint asige chief architect na professor SM Akhtar ni hari anoba masjid asi amugdada namazi lising anina namaz honba yana bamong da sem sagane haire maragasida haksel gi paudam amada stress leibadagi potha hanana ba koidagi phaba chinjak seng Aikhoin stress laiba matamda madudagi pothana balambi thirakpa haibasi masana tabani matam matamgi oida lakpa stress haibasi atumak thengnagadaba leirabani madubo thengnadaba khonaba haibasi araiba wafam nate aduga chronic oiba mongda leiraba stress na haksangi physical amadi emotional health animakta yamna chauna sokanba yai tasengna harabada masina thamoigi laina amasung depression gumba laina kaya leirakpa yabagi risk hengalalakpa yai adubo Nungai ningai oiba wafam ama oina akakna basinja kharada stress phanba ngambagi matik mayai yawi aire lamdam masida yamna laina phangba stress handanbada mating pangba chinja khara makada pire laibak mangra gumba nutrient marangkain yauba carbohydrate ki source oiba polam sing chabada stress hormone cortisol ki level handanbada mating pangba yai cortisol level jamna chection na regulate tawragasu chronic stress na cortisol Dysfunction tahun bangami masidaki inflammation chikpanaba amati atai pamdaba effect kya lagan bayai laibak mangra asi afaba carbohydrate ki damakta di yamna kana bachinjak amane masida vitamin C amadi potassium singba stress response ki damakta maru oina nutrient marangkani yawe sa yen gi organ made san amasung gen gumba sa singki heart liver amasung kidney da singba ase vitamin B maru oina B12 B6 riboflavin amasung folate na singba stress control tawda mathau taba masak sing marangkaina yawi madu regulate tawda mating pangba
dopamine amasung serotonin na singba neurotransmitter sing puthokpada vitamin B mathau tai vitamin B supplements sin naba natragana sagi organ kaleja gumba harga su khangnaba sing chabana stress hanbada mateng pangba ngame yerum singthaningai oiba mongda nutrient kaya yawba maramna yerum asisu mahuksagi multivitamin harga su khangnai yerum da vitamin sing mineral sing amino acids sing amadi antioxidant sing ba apaba stress response ki da matta bathau taba ponchak sing marang kaina yawe yerum da choline ko bachin ja khar khaktang na marang kaina phangba nutrient ama marang kaina yawe brain health da choline na jamna maru oiba thawdang lawi haiba khangba ngamkhre amadi machine stress lagi ngakthokpa ngame animal study singna hairi madudi choline supplement na stress response phagadan badda amadi mood phagadan da mateng pange chanam da glutathione ge level hengkan bada mateng pangba sulfur compound na chingba changwang na yawe glutathione ariba antioxidant asi ekobo stress lagi ngakthokna pa hakchangi first line of defense ki saruk amane novit lai maru na vitamin E marang kaina yawe hariba fat soluble vitamin asina yamna mapangal kanba antioxidant amba oina mathau tawe amadi masi mental health kidamak tangai fadaba potlam amane masidana tanan lai maruna magnesium manganese selenium zinc vitamin B sing amadi copper sing ba stress hantana ba nutrient sing su changwang na yawe broccoli gumba kobi ki makal sing asi akang ta kan hingai oiba masa kya yawba kidamak khangnai asigumba marama sing makal asi marangkari yawba da jabana cancer thamoi gi laina amasung depression sing ba pungning wakhal gi khodong chadaba sing andhalle hawai jana asi magnesium potassium vitamin B zinc selenium manganese amadi copper sing ba stress hantan ba vitamin amadi mineral sing ba pik thana yawi chaba du yamna hawba hawai asi l tryptophan su marangkai na yawi tryptophan asi mood regulating neurotransmitter sing puthokpada mathau tai maragasida maharashtra gi khunggang ama yongna Landraktuna Yum mai marong kaya mag takkhre Maharashtra state ki Aurangabad district manung channa leiba khunggang amada yamdrabada Yong chahum lomna ikhang khangautana Landrakpadagi khunggang adugi jung kai amadi ingkol da hoba mahai marung sing pak chana mangan khre aire Yong singi thawang adu ki badagi khunggang adugi khunja kaya mi paina bagal loinana atai sa phagadaba mafam sing do hongtokna ba haure aire Yong sing aduna mi hoipada su attack torpadagi district administration na khunja sing adu yum dagi mapan thoktala section na laina wa wafam khangan khre Aurangabad district ki Ufra village da Yong sing adu matam kaya gi mamangdagi leirakhibane adubu Yong sing aduna khunja sing attack tawba horakhibadi haukiba thakar gi mamangdagi ni aina khunja sing na phongdogi aire lamdam adugi forest department ki senior official amana agency da phongdorakhibagi matung inna haujik phawbagi oinadi Yong na khunja sing attack tawre aibagi report amada phangba leitre kanagumba khunja amatana department ki authority da wakalak pasu leitre aiba wafam phongdokhe Silot taluka ki manung sana leiba apikba khunggang aduda miyoi lising amaga sadruk lom leibane khunja sing aduda Yong sing na makata na attack torapagi thajaba leiba maramna district administration amakhoi ba masa masagi yumdagi hendoktana ba section wafam khangan ke wang chawraba Yong sing aduna jumki saksang sing da susanglaktuna tan lahauna ba sem charaba torpa yam zathokiba khunja sing da makhutta paiba asapo sing laklaga upuduna chenkiba karigumba Yong sing aduba athingba pirurba su khunja sing da onchinduna attack torapagi thawang sing toina chatharakpadagi khunggang adugi nopi amade angang sing aduki matik kinare aire Yong sing asina hogiba sahi ani ki mamangda su attack chatharakpadagi masada sathina asokapan nangki aiba wafam khunja nopi amana phongdokiba laike atopa khunja amana phongdorakpada phatraba Yong sing gi kanglup aduna khunggang adugi lomi sing na thaba mai marung kya so pak sanna mangankre Yong changbu na mai marung sing aduda ngahek leitana on thoiduna sanabadagi amade mahai barung sing adu sathokibadagi lomi sing awaba mayokna bane atopa khunggang sing dak lakpa miyoi sing chu upla khunggang da changlakadaba hangkoinare aire atopa khunja amana phongdorakpada Yong sing aduna khunja sing gi phamda horipa lam sing lasing amadi sujak sing batumna sathokre atai mahai borok kya su mangan ta hankhre tamthiraba jongjau sing aduna khunja sing gi yumda park tawduna thamba gari sing mangan bagi mathakta Yong kaida su changsilaktun akan ba attack tawba horakli aike sana bagi pau amada Cristiano andakti penalty na thokan khre Serie A gi match amada Juventus amasung Atlanta ani goal amamam chandaraga draw chatkhre turinda sannakhiba match asida Federicio Sisana opening goal chanduna Juventus na amasunoda mangjil tharaga chatpa hauke adubo visitor oid ba Atlanta gi Remo Perular na han ba half makta de equalized
गोल अमा चंदुना टीम अनि की पोजीशन या माना थमखे मैच असी जुवेंटस ना थोइबे याबगी खुदोंचाबा अमा निसुब हाफ होगलकपदा फंखि जुवेंटस ना फंखिबा स्पॉट किक अमा क्रिस्टियानो रोनाल्डो ना काउसिंदोना मैच असी थोइनबा होनखि अदुबो अटलांटा की गोलकीपर पेरी लुई की गोलीनी ना जामना लाइन फादुना क्रिस्टियानो दा अहेनबा गोल चनबगी तंजा पिखिदे मातुंग ताबदा नकल अनि ना अहेनबा गोल चनबा ngamnadabadagi ड्रॉ चखे इंडियन आर्म फोर्सेस ना समुद्रा कंगफाल अमदि नोंथक अहुमक्तगी लानगी थौरांग तौरे बिपिन रावत युमथंगनबा चाइना ने इंडो चाइना बॉर्डर की लाइन ऑफ एक्चुअल कंट्रोल LAC परिंगदगी खोंगफम लापना हंदोक्तना लैदुन ईस्टर्न लद्दाख सेक्टर लौसिनरबा होनरिबा असिगी येंगलगा इंडियन आर्म फोर्सेस की मैकेदगी समुद्रा कंगफाल की लम अमदे नोंथक अहुमक्त लानगी ओइबा थौरांग तौदुना लैरे हाइना चीफ ऑफ डिफेंस स्टाफ CDS जनरल बिपिन रावत ना फंगदोखरे हाइना एजेंसी की पाउना हाइरे इंडियन आर्म फोर्सेस ना लेबाक असिगी टेरिटोरियल बाउंड्री ngaktuna thamnaraba maki ahummakta haukiba thani parlomda akanba section thorang lokatpagi Chinese army PL ena China ka nakna leiba Tibet autonomous region dagi hena Indian territory lansilak pangamdre aina general Bipin Rao nangasi paugi agency ga akanna unabada phangdokre लेबाक की सर्विस मखल अहम हाइबदी इंडियन आर्मी इंडियन एयर फोर्स अमसुंग इंडियन नेवी की मपांगल हेन कंखनरबा लांद सिनगरबा पोलमसिंग लाइसनबा इंडिया गवर्नमेंट लुपा करोड़ 6 की इमरजेंसी फाइनेंशियल पावर फावा पीरे लाइसनगरबा पोलमसिंग अदुगी मनुंगदा नोंगमै बॉम्ब मिसाइल अमदि अतै मरी लेनबा सिस्टम सिंग जावी आना जनरल बिपिन राव नमखा ताखे अरोबेदा कंटेंट सिंग असिगी मरोइबा पाव खरा असिबा पावदम जरिबा मरिबो लोकल न्यूज यूट्यूब चैनल अमदि फेसबुक पेज असिदगी येंबिरबो पुनमक थागचरी लोइनना चैनल असिना तुमदा कानरबदि सब्सक्राइब लाइक एंड शेयर तोबा कावी कुदुम पुनमकबो अमुकाना थागचरी।